ngasi phong tongan ba manipuri sifongsingdagi maruibi ipausing miyamna thamjagi ahanbada sanalaipak pauksi digi khongasaraga manipur bu model state uhena na lenga na miyam ga punna honari boundary hongba leite lana techilamba signboard sing lathokani chief minister manipur lenga na miyam ga loina state sida ahongba kya puraktuna india gi manungda model state ama uhena na ba leptana sangsilakni manipur yoin hanadagi lejaraliba district boundary da ahongba leite district henjina signboard thechilakbasing lenga na lathokani miyamna tawbigano hane chief minister nungthombam berena phongdokre PMJSY gi makha da iril turel gi mathakta nungaite saba paka thong sanga pagi thorongga loina na pangthokiba Bharat Ratna Atal Bihari Vajpayee gi maudraga nipan suba mapokkumon thorongga mari leidana pangdokpa good governance day gi thoramda chief minister na wapam se phongdokibani kumza english singa maga samapan go humpu da yat kiba masum kumza english singa maga samapan go humdragan thoida reaffirm tawkiba revenue map ta lariba district ki boundary sing matamadu gi hauji ahong baritri matamadu laikiba ngamkai singa da hauji su sathari singa masum tam gi marak ngamkai gi sai na lairoi masida miyamna amaga onsin aduna irang thuan bigano laingak na lairiba si asigumba si yengsin na bani laingak na miyam han hanga da banati laingak ti miyam gi punsi kanna na lairibani Laiba si lo amagi makada laingak libani lo adu ngakna aikoina thabak tawba tai hanadagi laidiba district boundary adudagi henjina signboard sing thechilakpasing deputy commissioner sing amasum revenue commissioner singa tanaraga police ka loinana henjina thechilakpa signboard sing lakthokangani amasum miyamna signboard sing adu lakthokpiganu police na lakthokchasanu haina chief minister na makataki chief minister na hai BJP gi ani suba tam gi lenga asida minister oiribi singa si thabak tawminabata yamna nungai ba phawi sinakhiba thabak sing mapung phana pangthokpana manipur nga sidi yamna khumang saksina sangsin bi state ama hoire haujikti lenga ki policy program da amas mapani ki ehenba phanta na bi thabak hena wakhal ta da bi matam phangle lenga na sangsilakpa go to hills go to village tawbana kari kanari bi haina hangliba miyoi singa si manipur da leitaba miyoi sing oi bisala Go to hills, go to village tagi panglakpa miyamgi feedback aduna miyamgi awat pasinga si men khatna ba honaraga lainga asna lamdam asida ahuma purakna ba honaribani lamdam asida khundaminari ba phurup khudimak ningba thungnaraba matamda amatu oibiki wakhal phone gani mamangi tamda sahi ani makai covid na maram oiraga karigumba thapa amata pangthokpa ngamhaude haiki Prime Minister oiramba Atal Bihari Vajpayee gi mapokkumon sibu kumza English singa niga taraga mangadagi good governance day haina pangthok tuna lakni Atal Bihari Vajpayee gi good governance day si political party natraga lanai mi khakha ki nati miyam gi hingmur sangba tangai phatba masak singa du pi belenga adubu aphaba lenga kawani matam amada lambi thongi khudong sadaba mayuk naramba nungoi gi miyam gi khudong sadaba singa du mafam asida department khudima ki official sing tharaktuna award apa punama yengsin halagani kana gumna lenga si festival de ngauduna leire haina biyawi manipur state ki thakta pangthokpa kayabu leiri bage Sangai festivals, Barak festival, Komla festival, Shiroi Lili festival na singba kharaka asidani masidi miyam na kanaba phangangadaba lamda masida apun bagi listing saganaba pandam na pangthokpa festival ngaktani Sangai festival na singa masum tamgi miyam punna amata oina punsilakpa ngamlibani aikoi punna mangna thaba amata matamda political oiba wakhalun amada sangsinba mathaktai matam amada sing ne satpada hangwoi poknaramba party kharana singda sanglakpa silenga na sarawi Mapamaduda so tharamba singa do puna menkhatwina batangai phadi aikoi puna mangna thaba ama tawba matamda asumba mayon amada sangsin mangamna ba matamda khumang soksin ba state ama oiba ngamani Manipur housing project samagi matakta sangana ba thorang tawduna leiri haukiba tam sayani makhai political gi tangdu leita da ba phiba mamada leiringai gi matamda kana khonaduna India gi apiku state singi manungda khwaidigi improve tawba state ama oiba ngamlaga housing wakhal tinana thabak tawraba matam sida Manipur na karigi India gi manungda khwaidigi faba model state ama oiba ngamloidoriba naiki Manipur University of Culture amasung Manipur Technical University oiba building leitri masigidama PM Divine gi makhada lupa crore sahumdagina samri gi project thakre lengana thabak sing pekhatpa matamda matam kaklaga quality control toroga sangsin mangaktani anaba project sing pekhalakpa matamda Manipur da ahongma kya soidana uba phanglagani Imphal airport lupa crore sangwa gi mathakta tharaduna sangba sakatpagi thabak sathari Imphal Mandalay flight service matang sai gi Mars phawda hauna bonari haujuk lairiba horticulture service asi ani suragani har garjal gi makhara Manipur gi yumthong sara humdraga manga ising piba ngamle haikenesu pausna makhata na phongdorakli
Tharom aduna Rural Development Minister Ayuk-Yam hai Manipur afaba lenga ama puraknaba amasum singtamgi mari sakanaba honabada Chief Minister na kathokpaga loinana thabak tawduna lakli ban blockade level lenga amata manglomda sangloi mahakna minister oirakpadagi thangjama sum numaijing khudingda singda satlibasi singda department na pakheliba thabak singasi yengsinbani haina supausin makhatana phongdokhi makasa tarakpo oina to papawmana lenga na school band singda akan mamiyeng sangadori Angang singi mama mapa ben driver lenga ki marakta ungkhatna ba lakadori school gi mahiroi sing thindok thinjin tawriba ben winger na sing basing asida khudong thina oiba mona mahiroi masing hena puri basing asi akan mamiyeng sang lagane hena Manipur lenga ki transport department ki director L Nivedita na order thokre lenga ki order asina ben driver sing amadi mama mapa singi marakta gari atong malga mari leina ba ungkhatna ba lakpa yana leiri Lamdam asida school bus amadi ben sing asina mai masing tamliba angang singna school sathok sin tawbada khwaidigi tangai fadraba makhala magi transport gi pambayori private school ningthi na salaiba school singgoina angang singi school sathok sin tawbada lawwa amadi yumda tekta kaidana thinbagi thabak ben amasum bus na tawribani ben driver singna phongdorakpagi matungina hauji lamdam asida angang puriba ben singda apikpa angang taraga tretagina taraga nipan phawba aduga Kitang sakolakpa angang oiragana angang taraga humdidigi taraga mga phawa pubu yauri matang sida mamangi matam kyada maruena angang puriba school van driver singna lengana angang masing yamna pubu yaroi haiba instruction pi hiblekre handakasu thasigi kungo humdide transport department angang pubu school bus van amasum saka ahum pan gari singda mamang lenga ki transport department na pibisana kanglon singakna satabigi matangda handakta amuk nauna yengsilagan haina transport department gi serol asina hari adubu luribadi angang masing hantana puba haibasida bengi bara hengatpagi tangai fadaba lairi madugi sumatakta thaugi mamol hengalakpa kaya asina maram oiraduna bengi atongmalasi transport department lepinaba mamangda association gi maikeidigi phongdokiba laikhrabani adubu lengana mamol lepa ngamdabana hanagi masatta adumak makhatana hauzik phaw sathaduna lairakibani hiramasigi matangna angang singi school ben thauba amana paukshi sida phongdorakpagi matungina lamdam asida mamanggi matam kayadagi hairiba wafam asigi matangna amuk khanaduna amadi waroisin purakpa ngamdana lerakli angang singi school van thawriba driver gi oina laingangna thokliba order si akaiba kari amata leti angang masing hantaba haibasi gari sokgi sang hantagadoribani hauji ben amada yamdrabada angang taragani pan aduga yamdrabada angang taraga humdoi fawba punari Anga amar thamagi ben bara lupa lising amaga sangwadagi lising anirom phawba lawnari masida angang adugi lam thapan nakpagi matungina thagi bara si lawribani mana makhata na lengang na thokliba order sida karigumba angang masing nipandagi tara phawba akakna baktamak pu hairagadi thagi lawriba angang singi bara si hengat phamthui yamdrabada angang amada lupa lising ahumga sangwarom lawbigi tangai fadaba lakhani Pibam masih lakpada angang singi mama mapa obisingna thamagi ben service tawbigi bara phawba matang matam sadabana amadi pithok ningdaba amadi piba ngamdaba mama mapa oiba kyana matam sana piraktaba kya yaunari masida matau karamna angang masing kakthaduna gari bara hengatpa haibasi angangi mama mapa oiba kyana kari su yaningba hunadi Hauzik mama mapa oibisingna lupa lising ani amasum lupa lising amaga songwa piba sida fawba thagi bara asi yamali hanthanaba haiba kaya ama yauri masida lengana tholakliba order asi khara wana tholakpa yai masida school gi van driver sing gi oinadi angang masing hanthabagi matungina thagi bara di lopom thokpa lawgani school gi angang sing gi van bara digi lakpana income machine imung manung punari banaki Karigumba angang masingsu handaduna amadi mama mapa oibisingna thagi barasu hengatpa yadana leirabadi matau kramna school gi ben driver singna imung salaigadoribano nung ani gi marakta ha oiba ngamloi lengang school gi ben driver sing yengsinringe mangoidana angang singi mama mapa oibisingda hana wakal taminaba sangi hari asungna lenga ki order sina maram oiduna ben thawriba angang singi mama mapa singi marakta nungaina daba tholakpa yabi ki oithokpa sauna leirakliba sida lengang ngana miyeng sanghobana punamaki yaifanaba thaurang paikhat hobigi tangai fadaba yamna sauna leidi hensu pawksina makhatana phongdorakli Makasa tarakpo oina to papawmna rims ki OPD mamana Christmas tree yungduna donations atakre Manipur gi khwaidigi sawa lenga ki hospital ama oiriba rims hospital gi OPD mamangda Christian lining setpa singi Christmas kumai ga mari leinana ningthina sem sanaba Christmas tree thambadana tana madugi hek manakta donation box ama thamduna miyamdigi sale niba thingnare
Furuk Kanglup Lining Makal Suna Leba, Manipur Gumba Lamda Mishda, Public Place Am Obitanatana Lengaki Asoba Institution Am Oediba, Rims Hospital Sigumba Lining Madi Lenaba, Harakuma Mapangtu Pigi, Mawonda, Tabaksa Tarakbashi the Miam, the Angapopunare. Christmas tree sigi manak nak pada thamliba donation box asida thariba waising sigi matungina miyamna kalamba senpham singa si HIV na suolaba angang nifugo nipan gi mahi masing tamada mating oina bani hari asigumba lenga ki loisang asida lining amagi harau kumai ga mari leinaba thauram pangthokliba amadi donation singmu tawriba si kanana kari maram gi damak tawriba no haiba chapcha na khang mangamdri loina hospital asiga authority gi ayaba mapung phana lauraga tawribra haibadesu pausisin haujumaki oina pau phangmangamdri hiramesi gi matana hospital asida masa checkup tawbu lakwa miyai chalabanu pamana pausi asida hai furu kanglu kaya puna khunda minari lamdam asida furup natraga lining amagi harau kumaida miyam puna amata oina saruk yamina ba haibesti yamna afaba khongthangni Adumanamag Lengak na Salaiba, Ana Leng Sangamada, Akanaba Lining Amagi Tarum Pangtok Pamadi, Mashigi, Mingda donation Singba Sataba, Shida Angapawi, Madam the Hospital City Mui Shuna, Ana Laying Didama, Lakna Mapama Oivaramna, Lining Lisaki Kenabatamdaba, Mapamani, Mashina Maramoidana Miamna, Itatatana, Duk Tomai Tanaduna, Lai Kurumnaribo Operation Theatre Singer Sida Pawa, Lining Amatigi Lasang Tamna Dribani, Madam Mashina Shugumba. Thawong si lenga ki loisang sida phone sa tharakliba sida hospital amagi ethics ta kadai phawba amang mapiba natraga na pida ba haibadudi mari dainaba authority na lefam thui thawong si authority na tawbamak natrabasu mangjongna ayaba lawraga sa thaba oigani haibagi thajabalai mamangi saidisu asiguma thawong si sa thaba thenakhi masigi apapata amadi asum aran kupna naina haningai ki atopa pawbana Gujarat school gate na nanbada Angang Sire Gujarat ki Dahod District Government School amagi yuat ki gate amana maki mathak taraktuna nanbada sahi nipan surab inupi masama sikre Rampur Khungang de laiba primary school amada thaudo December kuna thokibani madura nupi masad makokta soki amasum Ahmedabad laiba hospital amada asokpa duna maram moiduna irai namita sikhi nasu official amana ngasi ki arumba yuat ki gate kabasa singadu Nanturakpadagi Amita Mohania Kaupi Nupi Masa Dugi Mathak Taraki Haina District Primary Education Officer Moyur Pare Thana ki amasum thaudu odugi matungda school asigi principal adu khudaktagi suspend tawkhresu hairi Makasa tarak point hoyelan paudige to pamaruiba paukrana mo ngasi leba asigi hospital sina COVID-19 gi emergency response gi damak mock drill pangthokani Unilenga na COVID-19 gi mayok ta kham thengna section tharang sing lokhatkre COVID-19 gi dose suna kapthokpiu COVID appropriate behavior ga na satpiu health services Manipur Kumza English singani ga taraga mapan gi aroibe sarukta China gi Wuhan province tagi sandoraktuna malem gi lebak puna makra saitheng piraktuna miyoi kya gi punsi mangan kraba matung matam khra gi mamangna khra safaram laba matung amu hana COVID-19 gi khwai gi nobo variant Omicron BF.7 tholaktuna yumthangnari be China yauna lebak khra da saitheng amu hana mayuk narakpa iroinana leba sigi state khara da su anauba variant asi mayuk na ba horakpadigi union lenga na kham thengna lokhatpa na hongna ba section thorangi manungjana hayeng lebak sin matungna lairiba hospital sina COVID-19 casing gi mayuk emergency response pinavigi panamda mock drill pangthokodori hayeng pangthokodori ba mock drill asigi matangda mangjongna na hawkiba irai namida union health minister Mansukh Mandaviana virtual meeting am pangthoktuna leba sigi state amasim union territory singi health minister singa hakthengna khana nei nakhrabani haujima ki oina leba sida nungti gi thengna ba COVID-19 gi positive case masing hantarakpana maram oiraduna active case ki masing singsu hantarakpa masum laina asina maram oiduna sian ma thaudok ki masing jo hantharaklaba phawda laina asigi horapham oiriba China da mipaininga oiba mongda anoba COVID-19 gi case masing lakngamdane hengalakpa amasum atopa leba khara su haribu khudung thiba sima mayuk narakpadi gi leba si goine section tharang asi laukhalakpani hayang pangthokodoriba mock drill asina mapung oina miyeng sangadoriba thabak thoram singi manungda COVID dedicated facility singi manungda akhanana leba singi state amasum union territory singda leiriba oxygen plant singda ahan boina miyeng thamgadori Masigi iroinana volunteer singi lairiba oxygen plant singda ahan boina miyeng thamgadori Masigi iroinana volunteer singi
wafam yauna laina asibu amu hana mai pakna mayukna bada sangba logistic amasum human resource ki matangda thaidok hindona pukning sangadori pangtu kudriba mock drill sigi manungsana Union Health Minister Mansuk Mandavia masamangna lengana salaiba leng sangna phawba hakthengna satuna saruk yabaga loinana yengsingadori panba yabadi hawkiba irai numita pangtu kudriba virtual meeting adura Union Health Minister gi makedigi health facility based the sentinels surveillance pan respiratory virus surveillance, community-based surveillance, amasum sewage, water surveillance, ta amuhana miyeng sangduna mapangal kangkat hananaba health minister singda pauktak pikibani. High restriction tharang singa sigi matakta COVID-19 gi testing in processor marang kaina thamba precautionary dose sing yariba makai kaptokhanba amasum lakliba New Year season gi mangoinana mipung khudimangna COVID appropriate behavior ngakna sat hananaba gi wafam su yauri. Masigi matakta anoba COVID-19 gi variant ama oiriba Omicron BF.7 sigi laina layong hek thengnabaga panthadana amasum amata sithadana genome sequencing pangthoknabagi pauktak su pikibani seleksida Bharat biotech na puthokpa intranasal COVID vaccine bu sizinabada Union Health Ministry in ayaba pikrabani anoba vaccine asidi yetum yaudana miyoibana sizinnagadabani amasum anoba hidak makhalasimak laiba sigi private health center singdasu phanganbaga loinana hidak makhalasi Co-Wins platform na sugli hon krabani Union Health Minister laiba sigi state amasum Union Territory singi Health Minister singa mipam pangthoktungi mamang sagol sunumitada Prime Minister na mayay tangwa lauduna hausik laiba sina anoba variant sigi mayokta mangjununa lakhot kadaba section tharang singi matang na awang mathaki mipam mamas pangthoktuna kumna khana krabani Prime Minister na share lobo mipam maduna su stage tawigi sang yariba maka hengat hanbaga loinana genome sequencing de hena pukning sangna bu warep laukibani heng lebak singna pangthok kodriba COVID-19 ga anoba variant thengnana bi lakhot section tharang ge manungsana emergency response ki mock drill ngasi Manipur su lainga ki mekidigi sinduna pangthokna ba thaurang tokredi makasa tarak poina atopa paw manamo SS Bank Kwakaithil branch ki staff ani fare ama jail thajingkre sai sigi September 12 da ASP Imphal West na pirakpa instruction ki matungina Imphal Police Station na mamang thada lokhatpa case amaga mari leinana sa tharakpa inquiry da mara laire habigi charge tawroduna SS Bank Kwakaithil branch ki staff ani fagatkre fagalaba singdi Nungaibung Academy Rotagi Kiranjit Huang Khairokpam Sai Kuntragnitu Apokpa W Mudu Chandra Masum Nungphau Nepali Village Kangpupidigi Home Bahadur Basne Sai Kuntragnitu Apokpa Nar Bahadur Basne ni Imphal PS na lokhatpa case asigi mari leinana pharaba makhoi ani tha sigi kungnithu da Chief Judicial Magistrate Imphal West ki kota puthorakre adumena case asigi matangna makhataba investigation sa tagadaba wa libana police ki mekadigi Kiranjit Wangkhairakpambu makhatana police custody remand pibina ba player torakpada court na so yaba pikre aduga atopa 21 na haiduna police na charge toriba Home Bahadur Basnet puna police na player torakpigi matungina judicial custody remand tokra hadi Imphal PS ki mekadigi SS Bank Kwakaithil branch ki apun bista marigi mathakta case asi laukhat paga loinana inquiry sataba horakhibani hari case asiga mari lainana police ki mekadigi kona torakhiba player da phungdopigi matungina SS Bank ki branch asiga operation team na me kunga taret English ngani ga kungani thuda satakhiba inspection lenga na sponsor toba scheme singi makhada branch asina subsidy gi dama apun mission pham lupa lakh lising amaga sanipan go humphugani thuiga point humdraga mapan gi oiba credit saniga humpugo mapan phanglam khari credit saniga humpugo mapan asigi manungda saving bank account ahungi customer singna subsidy anirak phanglamba yauri adubu bank asigi mekaidige lengang sponsor tob scheme singa mari leinana loan sing sanction toramda ba masuma siga mari leinaba account sing hangdoklamda ba kya thengna ki hari lengang sponsor tob scheme ga mari leinaba loan account singi matang na su upload toramda ba yauki aduga lanai miyoi sanigo humpuga taruki saving bank account sing su atopa customer singda transfer torambagi thaudok se thenaki maram misina bank branch asigi staff sing asigi maikeida subsidy ga mari leinaba account sing hangdokpa masum masibu yen thoknabagi thabak thoram singda ahoba masum aswebe kya thingnabaga loinana tholam liba thaudok sing asi semjin sajin masum utpa tabagi thawong ne hena lawgane hena su police ki maikeidi court mayek sing na phungdokhi hari Atopa pawa madana panelist amadi anchor na tumina lesson Nungaite Association gari driver sing mama mapana nakuanda ba lirik lesu maphamarang khangdabani amadi Manipur government na table da ngakta driving license pibini hari bisigi wan to karino
ꯑꯗꯨꯒꯨꯝꯂꯕ ꯁꯥꯐꯝꯁ ꯖꯗꯨꯃꯅꯤꯒꯤ ꯇꯨꯖꯨꯡꯂꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯈꯤꯕ ꯃꯇꯝꯗ ꯈꯟꯅ ꯅꯩꯅꯕꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯄꯦꯅꯦꯂꯤꯁ ꯑꯃꯗꯤ ꯑꯦꯡꯀꯔꯅꯆꯤꯡꯕꯅ ꯇꯨꯃꯤꯟꯅ ꯇꯥꯔꯒ ꯂꯩꯈꯤꯕ ꯊꯧꯑꯣꯡ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯄꯦꯟꯗꯕ ꯐꯥꯎꯏ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠ ꯗ꯭ꯔꯥꯏꯚꯔꯁ ꯑꯦꯟ ꯇꯦꯛꯅꯤꯁꯤꯌꯟꯁ ꯑꯦꯁꯣꯁꯤꯌꯦꯁꯟ AMGDTAꯒꯤ ꯆꯤꯞ ꯑꯦꯗꯚꯥꯏꯖꯔ ꯑꯦꯁ ꯏꯕꯣꯄꯤꯁꯛꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁ ꯃꯤडिꯌꯥ ꯑꯃꯒꯤ ꯗꯤꯁꯀꯁꯟ ꯑꯋꯥꯔꯗ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡꯒꯤ ꯏꯊꯤꯛꯁꯇ ꯁꯤꯡꯅꯔꯛꯄꯅꯤ ꯍꯥꯏꯅ ꯂꯧꯒꯅꯤ꯫ ꯈꯟꯅ ꯅꯩꯅꯕꯗꯨꯗ ꯋꯥ ꯉꯥꯡꯈꯤꯕ ꯖꯗꯨꯃꯅꯤ ꯁꯥꯄꯝꯆꯥ ꯃꯍꯥꯛ ꯂꯥꯏꯔꯤꯛ ꯍꯩꯔꯝꯕꯗꯤ ꯌꯥꯏ, ꯂꯥꯏꯁꯨꯗꯤ ꯈꯪꯗꯕ, ꯈꯨꯟꯅꯥꯏ ꯑꯃꯒꯤ ꯃꯃꯜ ꯈꯪꯗꯕ, ꯃꯁꯥꯒꯤ ꯏꯒꯣꯏꯖꯝꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯅ ꯄꯤꯕ ꯄꯥꯎꯇꯥꯛꯅ ꯃꯁꯥꯒꯤ ꯊꯥꯛ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ ꯈꯪꯖꯗꯕ ꯃꯤꯅꯤ ꯍꯥꯏꯅ ꯃꯁꯛ ꯇꯥꯛꯄꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥ ꯉꯥꯡꯂꯤꯕ ꯖꯗꯨꯃꯅꯤ ꯁꯥꯄꯝꯆꯥꯅ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯃꯤꯌꯥꯝ ꯈꯪꯅ ꯁꯦꯡꯗꯣꯔꯛꯀꯗꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕꯗ ꯑꯣꯜ ꯏꯟꯗꯤꯌꯥ ꯗ꯭ꯔꯥꯏꯚꯔꯁ ꯀꯟꯐꯦꯗꯔꯦꯁꯟ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯂꯧꯅꯕ ꯔꯤꯄꯣꯔꯠ ꯑꯃꯁꯨ ꯄꯤꯔꯒꯅꯤ꯫ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯗ꯭ꯔꯥꯏꯚꯔꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯄꯨꯝꯅꯃꯛꯅ ꯗ꯭ꯔꯥꯏꯚꯔꯒꯤ ꯑꯦꯊꯤꯛꯁ ꯉꯥꯛꯅꯕ ꯑꯃꯗꯤ ꯀꯟꯅꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ ꯍꯥꯏꯅꯁꯨ AMGDTAꯒꯤ ꯃꯤꯐꯝꯅ ꯋꯥꯔꯦꯞ ꯂꯧꯔꯦ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯧꯈꯤꯕ ꯗꯤꯁꯦꯝꯕꯔ 21 ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯁ꯭ꯇꯗꯤ ꯇꯨꯔ ꯆꯠꯈꯤꯕ ꯌꯥꯏꯔꯤꯄꯣꯛ ꯇꯣꯞ ꯁꯤꯡꯊꯥꯗ ꯂꯩꯕ ꯊꯝꯕꯥꯜꯅꯨ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯇꯣꯡꯈꯤꯕ ꯒꯥꯔꯤ ꯑꯃꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯊꯣꯛꯇꯨꯅ ꯆꯍꯤ ꯅꯧꯖꯔꯤꯕꯤ ꯃꯍꯩꯔꯣꯏ 7, ꯑꯣꯖꯥ ꯑꯃ ꯑꯃꯗꯤ ꯋꯥꯔꯗꯦꯟ ꯑꯃ ꯌꯥꯎꯅ ꯄꯨꯟꯅ ꯃꯤꯑꯣꯏ 9 ꯄꯨꯟꯁꯤ ꯈꯥꯡꯉꯨꯊꯛꯇ ꯂꯣꯝꯈꯤꯕ ꯑꯗꯨꯗ ꯉꯁꯤ ꯑꯣꯜ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠ ꯗ꯭ꯔꯥꯏꯚꯔꯁ ꯑꯦꯟ ꯇꯦꯛꯅꯤꯁꯤꯌꯟ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯤꯐꯝ ꯑꯃꯅ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡꯗꯁꯨ ꯁꯔꯨꯛ ꯌꯥꯖꯔꯤ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜꯗꯨꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯄꯣꯛꯅꯐꯝ ꯄꯥꯎꯆꯦꯗꯒꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨꯒꯤ ꯃꯊꯛꯇ ꯁꯤꯔꯤꯕ ꯃꯔꯥꯜꯁꯤ ꯑꯍꯣꯡꯕ ꯄ꯭ꯔꯣꯄꯦꯒꯟꯗꯅꯤ꯫ ꯀꯪꯒ꯭ꯔꯦꯁ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯈꯤꯕ ꯂꯩꯈꯤꯗ꯭ꯔꯕ ꯀꯪꯒ꯭ꯔꯦꯁ ꯂꯤꯗꯔ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨꯒꯤ ꯃꯊꯛꯇ ꯁꯤꯔꯤꯕ ꯃꯔꯥꯜ ꯑꯗꯨ ꯌꯥꯝꯅ ꯑꯍꯣꯡꯕ ꯄ꯭ꯔꯣꯄꯦꯒꯟꯗꯅꯤ ꯍꯥꯏꯅ MPCC ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃꯁꯨꯡ ꯁ꯭ꯄꯣꯛꯄꯔꯁꯟ ꯍꯔꯦꯁ꯭ꯋꯔ ꯒꯣꯁꯃꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯝꯐꯥꯜꯒꯤ ꯀꯪꯒ꯭ꯔꯦꯁ ꯚꯋꯟꯗ ꯉꯁꯤ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯍꯔꯦꯁ꯭ꯋꯔꯅ ꯍꯥꯏꯈꯤ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯃꯅꯤꯄꯨꯔ ꯀꯥꯏꯗꯕ ꯊꯤꯗꯅ ꯑꯃꯁꯨꯡ ꯂꯩꯉꯥꯛ ꯄꯥꯏꯕ ꯅꯨꯡꯉꯥꯏꯅꯕ ꯃꯅꯤꯄꯨꯔꯒꯤ ꯁꯤꯡꯇꯝ ꯈꯥꯏꯗꯣꯛꯂꯝꯕꯅꯤ ꯍꯥꯏꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯋꯥꯐꯝ ꯑꯃ ꯄꯥꯎꯆꯦꯗ ꯐꯣꯡꯗꯣꯔꯛꯄꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯅꯤꯄꯨꯔꯅ ꯏꯟꯗꯤꯌꯥꯗ ꯇꯤꯟꯗ꯭ꯔꯤꯉꯩ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯈ꯭ꯔꯦ꯫ ꯁꯤꯔꯤꯕ ꯃꯔꯥꯜ ꯌꯨꯝꯐꯝ ꯌꯥꯎꯗꯦ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯋꯥꯐꯝ ꯑꯁꯤ ꯌꯥꯝꯅ ꯆꯤꯞ ꯑꯣꯏꯕ ꯄ꯭ꯔꯣꯄꯦꯒꯟꯗꯅꯤ꯫ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯄꯥꯏꯈꯠꯂꯝꯕ ꯊꯕꯛꯁꯤꯡ ꯄꯜꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯂꯩꯕꯥꯛ ꯑꯁꯤꯗ ITꯒꯤ ꯑꯅꯧꯕ ꯃꯌꯣꯟ ꯑꯃ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯏꯪ 1983ꯗ ꯏꯟꯗꯤꯌꯥ 6ꯁꯨꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄꯥꯋꯔ ꯀꯟꯇ꯭ꯔꯤ ꯑꯣꯏꯈ꯭ꯔꯕꯅꯤ꯫ ꯏꯪ 1868ꯗ ISRO ꯏꯟꯗꯤꯌꯥ ꯁ꯭ꯄꯦꯁ ꯔꯤꯁꯔꯆ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯂꯤꯡꯈ꯭ꯔꯦ꯫ ꯏꯪ 1885ꯗ ꯏꯟꯗꯤꯌꯥꯒꯤ ꯑꯍꯥꯟꯕ ꯁꯦꯇꯦꯂꯥꯏꯠ ꯑꯥꯔꯌꯥꯚꯇꯥ ꯊꯥꯒꯠꯈ꯭ꯔꯦ꯫ ꯏꯪ 1888ꯗ ꯇꯦꯂꯤꯀꯣꯝ ꯁꯦꯇꯦꯂꯥꯏꯠ ꯑꯦꯄꯜ ꯂꯣꯟꯆ ꯇꯧꯈ꯭ꯔꯦ꯫ ꯏꯪ 2009ꯗ ꯆꯟꯗ꯭ꯔꯌꯥꯟ, ꯏꯪ 2012ꯗ ꯑꯒꯅꯤ-1 ꯗꯤꯕꯦꯂꯞ ꯇꯧꯈ꯭ꯔꯦ ꯑꯃꯁꯨꯡ ꯏꯪ 2018ꯗ INS ꯚꯤꯀ꯭ꯔꯥꯟꯠ ꯂꯣꯟꯆ ꯇꯧꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤ ꯍꯧꯖꯤꯛ ꯃꯄꯥꯟꯗ ꯌꯣꯜꯂꯦ ꯍꯥꯏꯔꯤꯕ ꯕ꯭ꯔꯍꯃꯣꯁ ꯑꯃꯁꯨꯡ ꯄꯤꯅꯥꯀꯥ ꯃꯤꯁꯥꯏꯜ ꯑꯅꯤꯁꯨ ꯀꯣꯡꯒ꯭ꯔꯦꯁꯅ ꯗꯤꯕꯦꯂꯞ ꯇꯧꯕ ꯍꯧꯔꯝꯕꯅꯤ꯫ ꯃꯁꯤꯗ BJP ꯒꯚꯔꯟꯃꯦꯟꯠ ꯂꯥꯛꯄꯗꯒꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯃꯤꯁꯥꯏꯜ ꯌꯣꯜꯂꯦ ꯍꯥꯟꯅ ꯀꯔꯤꯃꯠꯇ ꯇꯧꯔꯛꯇꯕꯒꯨꯝ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯉꯥꯡꯕꯗ ꯌꯥꯎꯕ ꯑꯉꯛꯄ ꯄꯣꯛꯏ꯫ BJPꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯇꯧꯔꯤꯕꯁꯤ ꯑꯣꯏꯗꯕ ꯉꯥꯛꯇ ꯈꯛꯇꯅꯤ ꯑꯃꯁꯨꯡ ꯗꯤꯕꯦꯂꯞꯃꯦꯟꯠꯗꯤ ꯑꯃꯠꯇ ꯇꯧꯗꯦ꯫ ꯃꯅꯤꯄꯨꯔꯗꯁꯨ ꯆꯞ ꯃꯥꯟꯅꯩ꯫ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯂꯩꯀꯪ ꯊꯣꯡ ꯈꯔ ꯁꯥꯕ ꯑꯃꯁꯨꯡ ꯀꯪꯂꯥꯒꯤ ꯅꯣꯡꯄꯣꯛ ꯇꯣꯔꯕꯥꯟ ꯁꯦꯝꯒꯠꯄ ꯑꯁꯤ ꯅꯠꯇꯅ ꯑꯇꯩ ꯗꯤꯕꯦꯂꯞꯃꯦꯟꯠ ꯎꯗ꯭ꯔꯤ꯫ ꯑꯇꯩꯗꯤ ꯕ꯭ꯌꯨꯇꯤꯐꯤꯀꯦꯁꯟꯒꯤ ꯊꯕꯛ ꯉꯥꯛꯇꯅꯤ꯫ ꯆꯤꯟꯗ ꯕꯣꯔꯗꯔꯗ ꯂꯩꯕ ꯈꯨꯜꯁꯤꯡ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯩ ꯍꯥꯏꯔꯤ ꯑꯗꯨꯒ ꯏꯪ 2017ꯗ ꯏꯌꯔ ꯑꯦꯝꯕꯨꯂꯦꯟꯁ ꯍꯧꯗꯣꯛꯅꯕ ꯂꯥꯎꯊꯣꯛꯈꯤꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯧꯗ꯭ꯔꯤ꯫ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯂꯨꯄꯥ ꯀꯣꯇꯤ 15 ꯏꯌꯔꯃꯥꯔꯛ ꯇꯧꯗꯨꯅ ꯂꯩꯔꯦ ꯍꯥꯏꯔꯝꯂꯒ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈ꯭ꯔꯦ ꯍꯥꯏꯅ ꯍꯔꯦꯁ꯭ꯋꯔ ꯒꯣꯁꯃꯤꯅ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯊꯛꯇꯁꯨ ꯃꯔꯥꯜ ꯁꯤꯈꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯃꯁꯨꯡ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯁꯅꯥ ꯂꯩꯕꯥꯛ ꯄꯥꯎꯆꯦꯗꯒꯤ ꯇꯦꯟꯗꯛꯄ ꯄꯥꯎ ꯑꯃꯈꯛꯇꯪ ꯃꯌꯥꯝꯗ ꯊꯝꯖꯒꯦ꯫ ꯆꯩꯅꯥꯗꯒꯤ ꯍꯜꯂꯛꯄ ꯃꯤꯑꯣꯏ ꯑꯃ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ꯫ ꯆꯩꯅꯥꯗꯒꯤ ꯍꯜꯂꯛꯄ ꯆꯍꯤ 38 ꯁꯨꯔꯕ ꯃꯤꯑꯣꯏ ꯑꯃ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ꯫ ꯃꯤꯑꯣꯏ ꯑꯁꯤ ꯕꯦꯡꯒꯂꯨꯔꯨꯗ ꯇꯦꯁꯠ ꯇꯧꯕꯗ ꯈꯪꯂꯛꯈꯤꯕꯅꯤ꯫ ꯊꯥꯖꯕ ꯌꯥꯕ ꯄꯥꯎ ꯑꯃꯅ ꯍꯥꯏ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯍꯧꯈꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯂꯥꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯑꯁꯤ ꯍꯣꯝ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯇꯧꯗꯨꯅ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯕꯦꯡꯒꯂꯨꯔꯨꯒꯤ ꯀꯦꯝꯄꯦꯒꯧꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯌꯔꯄꯣꯔꯠꯇ ꯃꯤꯑꯣꯏ 11 ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯀꯣꯚꯤꯗꯀꯤ ꯍꯥꯏ ꯔꯤꯁꯛ ꯂꯩꯕ ꯀꯟꯇ꯭ꯔꯤꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯄꯣꯖꯤꯇꯤꯚ ꯍꯥꯏꯔꯤꯕ
positive oiraba miyoi mari asina home quarantine tawduna leidi aduga lemhoriba miyoi singaduna home quarantine tawduna leidi hadi China, Japan, South Korea, Hong Kong amasum Thailand dagi tholakpa miyoi sing RT-PCR test hoidana tawgadabani haina Union Health Minister na lairabani haidi haina su paus no makhatana phongdurakli aduga hausugoina di myam paus matang sa lusinjarage amasum myam puna anauba update ngaiminasi